India government ga ekoi lehu misinga ngamthokna mama hojikti darkar yam lai ekoi moiga ngamthokna raga ekoi loina sigre seida ngamthokna dragadi sigi porsa sahi kun bwa lanje loiro hena ai thamjage manipur pajabiyamda Imphal East lamlai kendragi manung chana leiba Yaingangpokpi police station gi manung chana leiba Sanasabi Thamnapokpi Yaingangpokpi santikhongbal Sabungkhok khunou Amasung Sabungkhok maning leikai na chingba mapham singda Ngasi ayuk pung 10 nifu aduwaida gi houdina Kuki militants singna chingthaktagi bom Yaona Akanaba Maongda landarakre Ngasi Kuki militants sing aduna ahanba oina ayuk pung 10 nifu muk tarakpa matamda Thamnapokpi playground da NREGS ki thabak subagi mi khara punba aduda Kuki militants sing aduna Thamnapokpi uyok singdagi bom na hana kapthaba horakhibani hairi madu matung Sanasabi amuk kap horakhibani madugi matungda Yaingangpokpi santikhongbal Sabungkhok khunou Sabungkhok na chingba mapham singda bom Yaona Akanaba Maongda chingthaktagi landarakibani hairi Kuki militants singna bom amasung Nongmei chingthaktagi kaptharakpa aduda khulngakpa khunja ama amasung state police ki maikai dagisu miyoi amamam asok apan nangki hairi Kuki militants singna chingthaktagi landarakpa adu ngasi ganumit marini suzilakle loinana Kuki militants singna chingthaktagi bom amasung Nongmei kaplakpa yengba natana hojik faubagi oinadi thingbagi upai leitri ningsing bayai haukhiba kumsing inglising ani kunhumdoi gi me ahumdagi hauduna chatharakliba kanglup ki irang asida Kuki militants singna chingi mafam kayada bunker kaya sajinba amasung temporary camp kaya sajinduna leiri Kuki militants singna temporary camp kaya sajinduna leiriba asi mari leinaba MLA chief minister amasung mari leinaba kayada hairiba Kuki militants singa sina leiriba mafam singa sidagi tanthokpiraga makoina leiriba mafam singa sida state force amasung central force thambiyu haizaduna lakhibani Nongmei Kaplakpadagi sport mafam dagi aige hojikta volunteer singe wala pa yemurga hojikta nei tholege Nongmei murga hojik tawriba lanji ate yemanate Manipur government je maya satkra sadarna maya satkibadagi central government na koi Manipur leiba indigenous people yellow lehu meeting here masi wa nana sinba pre-planning aduna India government ga ekoi lehu misinga ngamthokna mama hojikti darkar yam lai na ai thamjage Manipur praja punamukta ekoi moiga ngamthokna raga ekoi loina sigre ekoi ngamthokna mom sangi seida ngamthokna dragadi sigi porsa sahi kun bwa lanje loiro hena ai thamjage Manipur praja biyamda ekoi Manipur praja miyam khara siraju ekoi khara sidona si aina thamjagda wafamse khara sidona si war sarkar ga ekoi ga ngamthokna bagi wakhai bama adugi line do laknana ba ekoi Manipur praja punamukta sing amasung tam Manipur gi leihomi yak salai selda aina wahijama Niyafamda appeal tawjari aduna ekoi masel ama aina aduni aina adani haibado thamnadabida ekoi yelomi indigenous people musenje ekoi tasanarga mokoina Nongmei kapakpasi ngasi marini sujale bungo leptana kapakpasi ayamba matamda nungdang khudingi kapakpani ado ayuktasu amu anira kapamaga tokhiba jawido ngasigi maksidi pung 10 khara helakpa 13 adai horakpaduna sule lote masi akhoi ahan horakpasi joka suringai dane mokoina khoi mi khara punbasi ubadagi bom hana thadare adubu laibak phabadagi so opani ja hawdre bom thadarba matungdagi Nongmei masing khangamdana kapthare ado kaptharakpadagi akhoi ji sum chendadana lairambani chendada dum chenjalaga jumda angang nupi mukanna honare ado akhoi ji chenthokta lairamani adu mukho ji sat mari maktagi makha awangwan tabi punamak loi koisalaga moisina akoi basi laun tarok huji bok bomga Nongmei ga yauna leptar kaptharak pasida ima hoji laibangam dada kidana imung manggonda Nongmei maru sumang da pop tarak pasida akhoi ji siba tarena turel makha da chendha jare eraga turel lomda laga Sanjanpokpi harba phamji yaujare huji sidadi kitang pothaba phangaga lairiji ado Thamnapokpi harba huji bokti akhoi di thole huji kari dawri bano haiba phibam di arubadi khangre imadi maphamsi yaura abanina adubu Thamnapokpi di hujikse are palita huji boksu kapri chule letra kapi sini tare sini bom dagi Nongmei dagi akoi basi lawan tawsalak pasida akoi Thamnapokpi khunjasing leiba sungam ngamdare akoi se aduna lehori ba khara se karam soamgada palamgadra kari nungsa thiram tawronggadoi no haibadi khangri asengba pawsu ngasi bokti khangri khoi ma hosida leire imadi Yaingangpokpi jaujare ko koire saraka gi maige dagi akoi ching sida
Sender post ni khang de khoi mi khang de police ni khang de kamado ni khang de post amtang thambi ha je tha mari gi mamang di saraka gi ba gi tala bani ado ngasi bong manu da mona thamde thamdabana maram moduna sing da moi sina pholin lengeraga leire hareraga mi masi thigam da leire haraga Thamnapokpi paja sina ot pasi ngasi mari mangane sura bani moina do wa ngasi bong ja khoi gi hujik pali ba saraka sina adagi khoi gi MLA sina karigumba thaba amata utpi raktre